Lakhipur Online Puthokzaba January ki tangkun Laibak Pokpa Numit ki Khomjinba Pao tabirasi. Ahanbada Maruipa Pao Assam University Silcharna IGP Partha Sarathi Mahantada Delete Degree Pidunai Kaikumnakre Sonai Chanpurgi Oinam Rupama Biotechnology da Gold Medal Fanglakte Taruk Suba Free Medical Camp Mai Pakna Bontara Pota Pangthokre Asu Kasar Jila Kamitina Jila Sigi Anoba DC Amasung DIG Putaramna Okre Silchar Railway Station Dagi Lupa Lak Mapan Romgi Ganja Phakat Kre Moragangda Khadijatul Kubra Madrasa Tulpanat ki Taramari Suba Jolsa Pangthokre World Economic Forum da Saruk Yaruna Bagitamak Mukhyamantri Dr. Himanta Biswa Sharma Switzerland Jokre Masung Jiribam Jila Administration na Kuntratari Suba National Road Safety Month Lisinganiga Kuntaru Maipakna Pangthokre Hauzik Mapung Pau tabirasi Assam University Silcharna University asigi kunumdoi suba convocation thoramda IGP Partha Sarathi Mahantabu Delete Degree Piduna ikai khumnakre thoramasida mithunglen oina saruk yakhiba Kolkata Belur Matta leiba Ramkrishna Mission Vivekananda Educational and Research Institute ki Pro Chancellor Swami Atmapriyananda Jina IGP Partha Sarathi Mahanta ki mafamda Delete Degree kusinaki panbayai Lising Amagachamapan Marputarapan batch ki IPS Officer Partha Sarathi Mahanta Doctor of Literature Delete Degree phangba Assam ki ahanba Police Officer oire Assam University Silchar gi kunhumdoi suba convocation thoramda Biotechnology da Oinam Rupamada Gold Medal Pidunai Kaikumnakre Mahakna Lisingani ga kunhumdoi dagi kunmanga gi academic session da MSc da First Class First Phangkibagalunana CGPA 8.20 phangduna University asigi Biotechnology Department da First Rank ki mafam kanmangam ki panbayai Oinam Rupama Kasar Sonai Chanpur dagi Oinam Yaima amasung Oinam Ongbi Sobitagi machanupini Oinam Rupamagi lepaleten honaba kathokpa amasung thodok hindokpa sigumba maipakpa sina Sonai Chanpur galoinana khunai sigidamak chauthok seningai oibatanja ama purakle Manipuri Doctors Association Manda Lakhipur Assam amadi Nongthangleima Bontarapur Loop anina punna khusamnatuna January gi 19 nongmaijing nimita Taruk Suba Free Medical Camp ama Bontarapur gi Chautul Singha Manipuri ME School gi lampakta maipakna pangthokre Nongthangleima gi President H Bimol Singha amasung Manipuri Doctors Association Lakhipur gi President Dr. M Ranjit Singha yauna campus da saruk yakiba Dr. Singbo Nongthangleima gi maikeidagi Babahal Singha amadi atei member singna lengyan khudol tamduna taramnokki matungda Jananata Hizam Irapot ki mitamda ikai khumnamba utlaba matung President Anina campus haudokpikhi Free Medical Campus da saruk yakiba Dr. Singdi Dr. M Ranjit Dr. Nanda Babu Dr. Menjor Dr. Suren Dr. YN Singh Dr. KH Gautam Dr. H. Iboso, Dr. Catherine, Dr. Rakesh, Dr. Paulen, Dr. Mayuri Seram, Dr. Y. Supriya, Dr. Mem Thoisana, Dr. H. Amrita amasung Dr. Musumini. Medical campus da punna anaba miyoi chahumrom layang ki bagaluinana makoida hidak langtok sukusinaki nungthil gi ponguhum taba matamda camp batu loisinki thorom gi loiselakpada Nongthangleima Bontarapur gi maigedagi El Babahal Singha na thagat wahi phongdoktuna thorom adu maipakna loisinki All Assam Students Union ASU Kasar Jila Kamitina ngarang Jila asigi Anoba District Commissioner Ayush Garg amasung Khathangba Range ki DIG Joyশ্রী Khersabu taramna okre Lubasigi Advisor Krishnamon Singha na lujingba mihut kangbu asina Kasargi Anoba District Commissioner Ayush Garg IAS amasung Southern Range ki DIG Joyশ্রী Khersa IPS bu makoi gi office chamber sing da ngarang chatuna ikai khumna board ki thoramasida ASU Kasar Jila gi President Rakesh Singha amasung General Secretary Raj Maibong sana saruk yaduna Anoba officer animakbu taramna okibagaluinana ikai khumna jaki Ngarang numidang pung 3 minit tararom tabada
RPF Silchargi Mideng Makhada ASI KH Ajit Singh amasung Constable Santanu Bisas na routine checking chatharingaida railway station gi platform number 1 dagi trolley bag amada purakpa ganjani haina chingnaba potlam kilogram 19 phagatkhre phagalaba polam sing adu che amadi polythene na yomduna packet ani da puraklamani haire thodok asiga mari leinana Rajasthan gi Sikar jila dagi chahi 53 rom suraba miyoy ama phagatkhre matungda thodok asi Tarapur police station da khangan khibaga leinana phagalaba polam sing amadi miyoy adu ain gi oiba thabak lokhatna ba police da sinakre phagalaba ganja adu kaithel gi mamalda lupa lakh 8 rom oigani haina panare Moragang Tamba Mayumda Laiba Girls Khadijatul Kubra Madrasatul Banat ki Taramari Subachahi ki Jolsa January ki Taranipan Nongmaijing Nimita Pangthokre Madrasatul Banat ki Jolsa Committee na Silang duna Pangthok ki Batharomasida President Oina Hazrat Maulana Jabir Ahmad Kasimi Sahib aduga Athoiba mitung oina Hazrat Maulana Muhajir Kasimi Sahib Sarukjaki Thoromasida khanaba mitung sing oina Hazrat Maulana Mufti Abdus Hakim Sahib KKNB ki President MR Khan Abdul Ali Habibur Nasib Ali Tampak Mayum Salahuddin amasung Sabir Ahmed na chingma miyoy singna sarukjaduna thoromadu maipakna pangthoki World Economic Forum ki conference sa saruk yaruna bagi damak Mukhyamantri Dr. Hemant Biswa Sharma ngarang Switzerland ki Davos ta thungkre Zurich airport ta mahakpo maphamadu ki Bharat macha singna taramna okhi mahakna Singapore ki Rashtrapati Thurman amasung World Bank ki makok Ajoy Banga ga unaduna warisanakhi World Economic Forum da Assam ki oina represent toba mahakna ahanba Mukhyamantri ne conference asida saruk yabana rajya sigi investment amasung technology ki lamda chauna mateng oiragani Assam lengakna police constable changbagi chahi matang masagi chahi 15 dagi chahi 13 ta hengadan khre amadi apply tobagi matamsu numit 15 ni sangdogan khre masigi mathakta 3rd grade amasung 4th grade singi transfer gi tamak swagata satirtha portal da tha sida amukhan hangdoklagani mai masing loisang nasu provincialized tawdriba school singi oja singi portal athuba matamda hangdokna ba Mukhyamantri na khangan khre Lakhipur Kendra ki Congress Mirek ki lamjel la yauriba Dr. Maimum Santi Kumar na Lakhipur da Jana Sampark habadi miyam ga sakhang maikhang na bagi thorom hokre mahakna Lakhipur ki Fulartol da Sri Sri Harinam Mahajika da saruk jakre thoromadu da Thausilup ki maike dagi Dr. Santi Kumar bu Radhe Radhe Jekpa Lingyan fi ama hoktuna taramna okhi mahakna committee ki member sing Bappa Sen amasung Ides Ranjan Roy bu thagatpa phongdokhi khongsada duda Rajan Gwala Subhas Pasi El Nandababu T.A. Stone Singh amadi Ranjit Singh asu saruk jakhi makhata na mahakna Binakandi Block Mahila Congress ki President amadi Jingdong Laikai Lalang Meitei Khungang gi miyoy kaya kasu unaduna wari watai sanakhi Jiribam Jila Administration na District Transport Office ka kusamna duna Kuntrataret Suba National Road Safety Month Lisingani ka kuntaruk ngarang Jiribam gi DC Office Conference Hall da pangthokre thoromasi gi maroi ba thim di road safety to life haibasini thorom gi manung chenna Jiribam sinba thungna miyamda traffic rule amasung sign gi matangda pamphlet amasung sticker yenthokpa amadi helmet yenthokpa yauri loinana hiramasi gi matangda miyambu bab tana na bagi pantamda lakriba January gi 19 da bike rally ama pangthokna basu thorang tauri DC na miyamda nauna hangdokliba district transport office ki kudongsa pasing lona basu haiki office asina driving license piba gari registration tawba masung transport ka mari leinaba atai thabak thorom sing laina pangthokpada mateng oiragani masigi mamangda ngarang ayuk Jiribam Higher Secondary gi sanabungda social service camp amasu pangthokhi social service camp asida Jiribam Municipal Council gi officer sing tongan ba department singi makok thongba sing amasung staff sing su saruk jakhi Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu
अरोइबदा मरुओइबा पाव अमुक हन्ना Assam University Silcharna IGP Partha Sarathi Mahantada Delete Degree Pidunai Kaikumnakre Sonai Chanpurgi Oinam Rupama Biotechnology da Gold Medal Fanglakde Taruk Suba Free Medical Camp Mai Pakna Bontara Porta Pangthokre Asu Kasar Jila Committee na Jila Sigi Anoba DC amasung DIG Putaramna Okre Silchar Railway Station dagi Lupa Lakh Mapan Romgi Ganja Phagat Moragangda Khadijatul Kubra Madrasa Tulpanat ki Taramari Suba Jolsa Pangthokre World Economic Forum da Saruk Yaruna Bagitamak Mukhyamantri Dr. Himanta Biswa Sarma Switzerland Jokre Masung Jiribam Jila Administration na Kuntratari Suba National Road Safety Month Lisinganiga Kuntaru Maipakna Pangthokre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare